ꯊꯥꯏꯅ ꯃꯇꯝ ꯑꯃ ꯄꯥꯠꯅ ꯃꯥꯏꯀꯩ ꯑꯍꯨꯝꯗ ꯀꯣꯏꯁꯤꯟꯕ ꯉꯥ ꯐꯥꯕꯅ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝ ꯑꯣꯏꯕ ꯈꯨꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯟ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯄꯥꯠ ꯑꯁꯤꯗꯒꯤ ꯉꯥ ꯐꯥꯔꯒ ꯊꯪꯅꯕ ꯈꯨꯜꯁꯤꯡꯗ ꯌꯣꯟꯗꯨꯅ ꯆꯥꯕ ꯊꯛꯄ ꯃꯔꯥꯡ ꯀꯥꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯝꯃꯤ꯫ ꯈꯨꯟ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯍꯨꯝꯗ ꯀꯣꯏꯁꯤꯜꯂꯤꯕ ꯄꯥꯠ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯝꯃꯤ꯫ ꯄꯥꯠ ꯑꯁꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯆꯥꯎꯔꯝꯕꯗꯤ ꯅꯠꯇꯦ꯫ ꯆꯍꯤ 100ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯈꯨꯟ ꯑꯃ ꯄꯥꯠ ꯑꯁꯤꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈꯤꯕꯗꯒꯤ ꯄꯥꯠ ꯑꯁꯤ ꯆꯥꯎꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯈꯪꯏ꯫ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯀꯔꯤ ꯃꯔꯝꯗꯒꯤ ꯈꯨꯜ ꯑꯗꯨꯕꯨ ꯄꯥꯠ ꯑꯗꯨꯒꯤ ꯏꯔꯣꯜꯅꯨꯡꯗ ꯍꯦꯛꯇꯃꯛ ꯂꯨꯞꯈ꯭ꯔꯤꯕꯅꯣ? ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ? ꯂꯣꯏꯅ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯀꯅꯥꯃꯠꯇꯅ ꯈꯪꯂꯝꯗꯦ꯫ ꯈꯪꯒꯦ ꯍꯥꯏꯅꯁꯨ ꯀꯅꯥꯃꯠꯇꯅ ꯅꯣꯡꯃꯇ ꯈꯟꯗꯦ꯫ ꯉꯥ ꯐꯥꯕꯅ ꯁꯤꯟꯐꯝ ꯑꯣꯏꯕ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯌꯨꯛ ꯌꯦꯟꯗꯥ ꯉꯟꯅ ꯍꯧꯗꯨꯅ ꯍꯤ ꯇꯣꯡꯗꯨꯅ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯅꯨꯡꯇꯤꯒꯤ ꯆꯠꯂꯝꯃꯤ꯫ ꯃꯇꯝꯗꯨ ꯃꯦꯔꯥ ꯊꯥꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨ ꯂꯩꯆꯤꯜ ꯊꯥꯔꯒ ꯌꯥꯝꯅ ꯏꯪꯉꯤ꯫ ꯄꯥꯠ ꯑꯗꯨ ꯂꯩꯆꯤꯜ ꯇꯥꯕꯅ ꯃꯤ ꯑꯃꯒ ꯑꯃꯒ ꯐꯖꯅ ꯎꯅꯗꯦ꯫ ꯈꯨꯟꯖꯥ ꯉꯥꯃꯤ 4 ꯍꯤ 2 ꯍꯣꯟꯗꯨꯅ ꯉꯥ ꯐꯥꯕ ꯂꯥꯛꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯨꯝ ꯍꯤ ꯍꯣꯜꯂꯛꯄꯗ ꯄꯥꯠ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯄꯥꯠ ꯃꯌꯥꯏ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯂꯩꯆꯤꯜ ꯃꯔꯛ ꯑꯗꯨꯒ ꯈꯨꯟꯖꯥ 4 ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯏꯁꯩ ꯁꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯏꯁꯩ ꯁꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯄꯥꯠꯌꯥꯏ ꯑꯗꯨꯗ ꯈꯣꯟꯊꯥꯡ ꯑꯣꯏꯅ ꯅꯤꯜꯂꯤ꯫ ꯈꯨꯟꯖꯥ 4ꯗꯨ ꯏꯪꯉꯛ ꯉꯛꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯈꯨꯟꯖꯥ ꯅꯨꯄꯥ ꯑꯃꯅ "ꯏꯁꯩꯅꯤꯅꯦ, ꯀꯔꯤꯅꯣ ꯄꯥꯠꯌꯥꯏꯁꯤꯗ?" ꯑꯃꯅ ꯃꯨꯟꯅ ꯇꯥꯔꯒ ꯍꯥꯏꯔꯛꯏ, "ꯃꯌꯦꯛꯁꯤꯁꯨ ꯊꯥꯏꯅꯒꯤ ꯂꯣꯟꯒꯩ ꯑꯣꯏꯅ ꯇꯧꯏꯅꯦ." ꯍꯥꯏꯗꯨꯅ ꯍꯤ ꯑꯗꯨ ꯍꯣꯟꯅ ꯍꯣꯟꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯂꯥꯞꯇꯛꯅ ꯂꯩꯆꯤꯜ ꯃꯔꯛꯇꯨꯗ ꯃꯌꯦꯛꯇꯤ ꯁꯦꯡꯗꯅ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯁꯝ ꯅꯥꯟꯊꯔꯒ ꯐꯝꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯐꯨꯝꯗꯤ ꯃꯆꯥ ꯑꯃꯗ ꯂꯩꯕꯗꯨ ꯈꯨꯟꯖꯥ 4 ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯑꯃꯅ "ꯑꯦ, ꯑꯁꯤꯗꯤ ꯂꯥꯏꯔꯅꯦ, ꯅꯨꯄꯤ ꯃꯥꯜꯂꯤꯅꯦ." ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯪꯈ꯭ꯔꯕ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯄꯥꯠꯌꯥꯏ ꯑꯁꯤꯗ ꯀꯔꯝꯕ ꯅꯨꯄꯤꯅꯣ?" ꯑꯗꯨ ꯍꯥꯏꯗꯨꯅ ꯌꯦꯡꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯂꯩꯆꯤꯜ ꯊꯝꯃꯟꯕꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕꯗꯤ ꯐꯪꯗꯦ꯫ "ꯃꯁꯤ ꯇꯥꯏꯕꯪ ꯃꯤꯗꯤ ꯑꯣꯏꯔꯔꯣꯏ, ꯉꯥꯁꯨ ꯈꯔ ꯃꯈꯩꯗꯤ ꯐꯥꯔꯦ. ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯜꯂꯁꯦ, ꯁ꯭ꯋꯥꯏꯗ ꯀꯨꯟꯅ ꯄꯜꯂꯒꯨꯝꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯃꯥꯏ ꯂꯩꯗꯨꯅ ꯄꯥꯠꯌꯥꯏ ꯑꯗꯨꯗꯒꯤ ꯊꯨꯅ ꯍꯤ ꯍꯣꯟꯊꯣꯔꯛꯏ꯫ ꯈꯨꯟꯖꯥ ꯑꯃꯅ ꯍꯟꯗꯨꯅ ꯌꯦꯡꯕꯗ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯨ ꯑꯗꯨꯃꯛ ꯃꯁꯝ ꯅꯥꯟꯊꯔꯒ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡ ꯑꯌꯨꯛ ꯉꯟꯅ ꯉꯥ ꯐꯥꯕ ꯆꯠꯄꯗ ꯄꯥꯠꯌꯥꯏ ꯌꯧꯔꯛꯄꯗ ꯏꯁꯩ ꯁꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯨꯅ ꯐꯨꯝꯗꯤ ꯃꯆꯥ ꯑꯃꯗ ꯃꯌꯦꯛꯇꯤ ꯁꯦꯡꯗꯅ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯈꯨꯟꯖꯥ ꯑꯌꯥꯝꯕ ꯊꯦꯡꯅꯔꯦ꯫ ꯅꯣꯡꯃ ꯉꯥ ꯐꯥꯕ ꯂꯥꯛꯄ ꯂꯝꯍꯦꯟꯕ ꯄꯥꯈꯪ ꯈꯔꯅ ꯏꯁꯩ ꯁꯛꯇꯨꯅ ꯁꯝꯂꯥꯡ ꯅꯥꯟꯊꯗꯨꯅ ꯐꯝꯂꯤꯕꯤ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯌꯦꯡꯂꯒꯦ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯨꯕꯗ ꯏꯁꯩ ꯁꯛꯄꯤ ꯑꯗꯨ ꯇꯝꯊꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯒꯨꯝ ꯑꯣꯜꯂꯛꯄꯗꯒꯤ ꯂꯝꯍꯦꯟꯕ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯆꯦꯟꯅꯔꯛꯈꯤ꯫ ꯑꯅꯤ ꯑꯃꯅ ꯉꯥꯎꯅ ꯐꯩꯅ ꯅꯥꯈꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯉꯥꯑꯣꯏ ꯃꯤꯑꯣꯏ ꯇꯧꯕ ꯃꯁꯝ ꯁꯥꯡꯕ ꯈꯔ ꯄꯥꯠ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯏꯁꯤꯡꯗꯒꯤ ꯃꯀꯣꯛ ꯂꯤꯊꯣꯔꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯃꯁꯤꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯀꯤꯅꯔꯛꯄꯗꯒꯤ ꯂꯩꯄꯥꯛ ꯅꯤꯡꯊꯧꯗ ꯆꯠꯇꯨꯅ ꯋꯥꯀꯠꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯥꯏꯆꯧꯁꯤꯡꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯥꯏꯆꯧ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯒꯦ. ꯈꯨꯟꯖꯥꯁꯤꯡꯁꯨ ꯏꯅꯤꯡꯊꯧꯁꯨ ꯇꯥꯕꯤꯌꯨ. ꯉꯁꯤꯗꯒꯤ ꯆꯍꯤ 100ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯒꯤ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯀꯅꯥꯒꯤꯁꯨ ꯃꯤꯈꯥ ꯄꯣꯟꯗꯕ ꯌꯥꯝꯅ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ. ꯈꯨꯟ ꯑꯁꯤ ꯅꯤꯡꯊꯧ ꯑꯃꯠꯇꯅ ꯂꯧꯁꯤꯟꯕ ꯉꯝꯂꯝꯗꯦ. ꯃꯁꯤꯒꯤ ꯅꯥꯄꯜꯅ ꯍꯦꯟꯃꯟꯗꯨꯅ ꯈꯣꯌꯨꯝꯁꯤꯡ ꯐꯥꯎꯕ ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯁꯤꯡꯅꯈꯤ. ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡꯗꯤ ꯂꯥꯏꯔꯗꯅ ꯈꯣꯌꯨꯝ ꯂꯩꯌꯥꯝ ꯐꯥꯎꯕꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯑꯆꯧꯕ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯈꯤ. ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯈꯣꯌꯨꯝ ꯑꯣꯏꯕꯁꯤꯡꯕꯨ ꯁꯤꯡꯅꯕꯗꯤ ꯃꯇꯤꯛ ꯅꯠꯇꯦꯗꯣ. ꯆꯤꯉꯨ ꯁꯤꯗꯕꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯒꯤ ꯇꯥꯕ ꯃꯃꯤꯗꯒꯤ ꯁꯦꯝꯈꯤ ꯍꯥꯏꯕꯒꯤ
ꯃꯤꯑꯣꯏꯕ ꯀꯧꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯄꯨ ꯁꯤꯗꯕꯅ ꯈꯣꯌꯨꯝ ꯑꯣꯏꯕꯅ ꯀꯅꯥꯅꯣ, ꯃꯤꯑꯣꯏꯕꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯨꯟ ꯑꯗꯨꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯇꯧꯍꯟꯗꯨꯅ ꯈꯨꯟ ꯑꯗꯨꯕꯨ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯍꯟꯈꯤ꯫ ꯈꯨꯟꯖꯥ ꯇꯪꯈꯥꯏꯗꯤ ꯆꯦꯟꯈꯤ, ꯑꯗꯨꯕꯨ ꯈꯨꯜꯂꯥꯛꯄꯒ ꯈꯨꯟꯖꯥ ꯈꯔꯒꯗꯤ ꯏꯁꯤꯡ ꯏꯆꯥꯎ ꯑꯗꯨꯅ ꯈꯨꯜ ꯑꯗꯣ ꯂꯨꯞꯄꯗ ꯌꯥꯎꯈꯤ꯫ ꯏꯁꯤꯡꯅ ꯃꯉꯛꯁꯝ ꯌꯧꯔꯕꯗ ꯈꯨꯜꯂꯥꯛꯄ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯍꯤꯡꯈꯤꯅꯤ, ꯆꯍꯤ 100ꯒꯤ ꯇꯨꯡꯗ ꯁꯥꯄꯣꯡꯂꯛꯀꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯈꯨꯟꯅ ꯂꯨꯞꯈꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯆꯩꯊꯦꯡ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯂꯨꯞꯈꯤ꯫ ꯃꯈꯣꯏꯒꯤ ꯁꯥꯄꯣꯡꯂꯛꯄꯒꯤ ꯃꯇꯝꯗꯣ ꯍꯧꯖꯤꯛꯇꯤ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯒꯤ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯅꯣꯡꯗꯣꯜ ꯃꯔꯣꯜꯗ ꯂꯩꯕ ꯈꯣꯌꯨꯝ ꯑꯇꯩꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯄꯥꯎꯖꯦꯜꯂꯤꯕꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯅꯤ, ꯃꯁꯛ ꯂꯣꯠꯂꯒ ꯊꯣꯔꯛꯄꯅꯤ꯫ ꯏꯁꯩ ꯑꯗꯣ ꯈꯣꯌꯨꯝ ꯃꯁꯦꯜ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯃꯔꯣꯜꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯁꯤꯗꯒꯤ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯏꯁꯤꯡꯒꯤ ꯂꯥꯟꯗ ꯍꯩ ꯁꯤꯡꯂꯕ ꯂꯥꯟꯃꯤ ꯈꯔ ꯍꯤ ꯃꯆꯥ 3ꯗ ꯄꯥꯠ ꯑꯗꯨꯗ ꯊꯥꯔꯝꯃꯤ꯫ ꯍꯤ 3ꯗꯨꯗ ꯃꯈꯣꯏ 3 ꯇꯣꯡꯉꯤ꯫ ꯄꯥꯠꯌꯥꯏ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯏꯁꯩ ꯁꯛꯄꯒꯤ ꯈꯣꯟꯖꯦꯜꯅ ꯃꯐꯝ ꯑꯗꯨ ꯅꯤꯜꯂꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯈꯣꯜ ꯇꯃꯛꯇꯥꯏ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯗꯦ꯫ ꯉꯥꯏꯍꯥꯛ ꯁꯛꯂꯝꯂꯒ ꯂꯦꯞꯈ꯭ꯔꯦ꯫ ꯄꯥꯠ ꯑꯗꯨ ꯂꯩꯆꯤꯜꯁꯨ ꯈꯔ ꯈꯔ ꯊꯥꯔꯒ ꯌꯥꯝꯅ ꯆꯤꯛꯏ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯥꯛꯏ꯫ ꯍꯤ 3ꯗꯨ ꯈꯔ ꯈꯔ ꯂꯥꯞꯅ, ꯃꯌꯥꯏꯒꯤꯗꯨꯅ ꯈꯔ ꯃꯃꯥꯡ ꯊꯥꯅ, ꯑꯅꯤꯅ ꯈꯤꯇꯪ ꯍꯟꯊꯅ ꯍꯣꯜꯂꯤ꯫ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯃꯤꯑꯣꯏ ꯉꯥꯑꯣꯏ ꯇꯧꯕ ꯑꯃ ꯃꯁꯝ ꯑꯁꯥꯡꯕꯗꯨ ꯏꯌꯥꯏꯗ ꯇꯥꯎꯗꯨꯅ ꯃꯀꯣꯛ ꯂꯤꯈꯠꯂꯛꯇꯨꯅ ꯑꯣꯏꯔꯣꯝꯗ ꯍꯣꯜꯂꯤꯕ ꯍꯤ ꯑꯗꯨꯒꯤ ꯇꯨꯡꯗ ꯇꯞꯅ ꯏꯟꯅꯔꯛꯏ꯫ ꯍꯤ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯨꯡꯗ ꯇꯣꯡꯂꯤꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯏꯁꯤꯡꯗ ꯏꯟꯅꯔꯛꯂꯤꯕꯗꯨ ꯈꯪꯂꯦ, ꯑꯗꯨꯕꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯑꯗꯨꯝ ꯇꯣꯡꯗꯨꯅ ꯆꯠꯂꯤ꯫ ꯂꯥꯟꯃꯤ ꯑꯗꯨꯅ ꯐꯝꯅ ꯐꯝꯅ ꯃꯥꯒꯤ ꯈ꯭ꯋꯥꯡꯗ ꯌꯥꯜꯂꯤꯕ ꯃꯌꯥꯏ ꯑꯣꯏꯔꯞ ꯁꯥꯡꯕ ꯊꯥꯡ ꯑꯗꯨ ꯇꯞꯅ ꯁꯠꯂꯤ꯫ ꯍꯤ ꯑꯗꯨ ꯈꯪꯍꯥꯏ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯤ ꯍꯣꯜꯂꯤꯕ ꯑꯗꯨꯒ ꯂꯥꯟꯃꯤ 2 ꯑꯗꯨꯅ ꯇꯨꯡꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯑꯇꯣꯞꯄ ꯍꯤ 2ꯗ ꯇꯣꯡꯂꯤꯕ ꯂꯥꯟꯃꯤ ꯑꯇꯩꯗꯨꯁꯨ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯑꯉꯛꯄ ꯑꯃꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯨꯡꯗ ꯇꯣꯡꯂꯤꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯃꯈꯨꯠꯇ ꯃꯌꯥ ꯃꯆꯤꯟ ꯇꯨꯝꯅ ꯇꯨꯝꯅ ꯄꯥꯟꯕ ꯃꯁꯝ ꯁꯥꯡꯕ ꯃꯤ ꯃꯥꯟꯕ ꯖꯤꯕ ꯑꯃꯒꯤ ꯑꯀꯛꯄ ꯃꯀꯣꯛ ꯑꯃ ꯃꯁꯝꯗ ꯄꯥꯏꯔꯒ ꯎꯠꯂꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯈꯣꯏ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯏꯔꯣꯏꯔꯒ ꯆꯪꯁꯤꯜꯂꯛꯄꯒꯤ ꯁꯥꯍꯨꯝ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯐꯪꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯁꯥ ꯃꯁꯥꯒꯤ ꯈꯨꯠꯂꯥꯏ ꯁꯠꯇꯣꯛꯅꯩ꯫ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯉꯥꯑꯣꯏ ꯃꯤꯑꯣꯏ ꯇꯧꯕꯁꯤꯡ ꯑꯗꯨ ꯐꯟ ꯐꯟ ꯆꯣꯡꯊꯣꯔꯛꯂꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯂꯥꯟꯗꯥꯔꯛꯏ꯫ ꯉꯥꯑꯣꯏ ꯃꯤꯑꯣꯏ ꯇꯧꯕꯁꯤꯡ ꯑꯗꯨ ꯃꯈꯨꯠ ꯈꯨꯖꯤꯟ ꯁꯥꯡꯅ ꯄꯥꯜꯂꯤ, ꯃꯌꯥ ꯃꯆꯤꯟ ꯇꯨꯝꯅ ꯇꯨꯝꯅ ꯄꯥꯜꯂꯤ꯫ ꯉꯥꯑꯣꯏ ꯃꯤꯑꯣꯏ ꯇꯧꯕꯁꯤꯡ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯂꯥꯟ ꯁꯣꯛꯅꯔꯛꯏ꯫ ꯍꯤꯁꯤꯡꯗꯨ ꯏꯁꯤꯡꯗ ꯂꯣꯡꯕꯗꯒꯤ ꯏꯁꯤꯡꯗ ꯏꯔꯣꯏꯔꯒ ꯍꯟꯕ ꯂꯩꯇꯅ ꯂꯥꯟ ꯁꯣꯛꯅꯩ, ꯑꯗꯨꯕꯨ ꯉꯥꯑꯣꯏ ꯃꯤꯑꯣꯏ ꯇꯧꯕꯁꯤꯡ ꯑꯗꯨꯅ ꯂꯥꯛꯆꯔꯛꯂꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯩꯅ ꯑꯃꯨꯛ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯍꯧꯅ ꯇꯥꯔꯛꯏ, ꯑꯗꯨꯒ ꯃꯩꯉꯥꯜ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯐꯨꯝꯗꯤ ꯑꯃꯒꯤ ꯃꯊꯛꯇ ꯉꯥꯜꯂꯛꯏ꯫ ꯃꯩꯉꯥꯜ ꯑꯗꯨꯗꯒꯤ ꯀꯩꯖꯥꯎ ꯑꯃ ꯇꯣꯡꯗꯨꯅ ꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯗꯨꯅ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯊꯣꯛꯂꯛꯏ꯫ ꯏꯃꯥꯒꯤ ꯊꯥꯡꯍꯥꯏ ꯑꯃꯒꯤ ꯃꯉꯥꯜꯗ ꯉꯥꯑꯣꯏ ꯃꯤꯑꯣꯏ ꯇꯧꯕꯁꯤꯡ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯏꯔꯣꯏꯔꯒ ꯆꯦꯟꯈꯤ꯫ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯗꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯏꯁꯤꯡꯗ ꯇꯥꯎꯅ ꯇꯥꯎꯅ ꯀꯣꯛ ꯅꯣꯟꯗꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯥ, ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ꯫ ꯅꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯄꯨꯔꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯣꯌꯨꯝꯁꯤꯡꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕ ꯑꯃꯨꯛ ꯍꯟꯗꯣꯛꯄ ꯉꯝꯂꯔꯣꯏꯗꯕꯁꯤꯡ ꯑꯁꯦ ꯂꯣꯏꯁꯤꯜꯂꯨ, ꯑꯗꯨꯒ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯍꯤꯡꯕ ꯈꯨꯜ ꯑꯃ ꯑꯣꯏꯍꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯩꯉꯥꯜ ꯑꯃꯨꯛ ꯆꯥꯎꯅ ꯉꯥꯜꯂꯒ ꯃꯥꯡꯈꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯉꯝ ꯑꯊꯧ ꯑꯗꯨꯗ ꯇꯝꯂꯝꯃꯤ, ꯑꯗꯨꯒ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥ ꯑꯗꯨꯁꯨ ꯇꯝꯂꯝꯃꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯗꯨꯅ, ꯐꯔꯦ, ꯑꯩꯒꯤ ꯏꯁꯤꯡꯒꯤ ꯂꯥꯟꯃꯤ ꯄꯨꯝꯕ ꯍꯌꯦꯡꯃꯛ ꯄꯥꯠ ꯑꯗꯨꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯍꯜꯂꯨ꯫ ꯄꯥꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯣꯌꯨꯝꯁꯤꯡꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕ ꯖꯤꯕꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯈꯥꯛꯇꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯇꯞꯊꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯨꯕꯨ
ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯑꯍꯤꯡꯕ ꯈꯨꯜ ꯑꯃ ꯑꯣꯏꯍꯟꯒꯅꯤ? ꯃꯁꯤꯗ ꯃꯥꯏꯆꯧ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯋꯥ ꯈꯔ ꯍꯥꯏꯖꯒꯦ, ꯇꯥꯛꯄꯤꯌꯨ ꯏꯄꯨ꯫ ꯈꯨꯜ ꯑꯗꯨꯕꯨ ꯏꯁꯤꯡ ꯀꯪꯊꯍꯟꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯑꯍꯤꯡꯕ ꯃꯤ ꯂꯩꯕ ꯌꯥꯕ ꯈꯨꯜ ꯑꯃ ꯑꯣꯏꯍꯟꯕꯗꯤ ꯊꯦꯡꯀꯧ ꯆꯣꯡꯗꯨꯅ ꯈꯣꯌꯨꯝꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯈꯛꯇꯅ ꯉꯝꯂꯣꯏ꯫ ꯑꯗꯨꯒ ꯄꯥꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯤꯕꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯦꯛꯇꯃꯛ ꯊꯦꯡꯅꯕ ꯉꯝꯂꯣꯏ꯫ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯖꯤꯕꯁꯤꯡꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯄꯥꯡꯒꯜꯁꯤꯡ ꯑꯗꯣ ꯊꯦꯡꯀꯧꯅ ꯍꯥꯟꯅ ꯂꯧꯊꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯂꯒ ꯂꯣꯏ ꯊꯥꯈꯤꯕ ꯑꯩꯈꯣꯏꯒꯤ ꯍꯤꯔꯣꯏ ꯍꯟꯖꯕ ꯑꯣꯏꯔꯝꯕ ꯈꯦꯂꯩ ꯅꯣꯡꯂꯦꯟꯈꯣꯝꯕꯕꯨ ꯂꯧꯔꯨꯔꯒ ꯂꯥꯟ ꯑꯁꯤꯕꯨ ꯂꯨꯆꯤꯡꯍꯟꯕꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ ꯅꯤꯡꯖꯩ꯫ ꯏꯅꯤꯡꯊꯧꯅ ꯍꯦꯟꯅ ꯈꯪꯕꯤꯔꯤꯕꯗꯨꯅꯤ꯫ ꯈꯦꯂꯩ ꯅꯣꯡꯂꯦꯟꯈꯣꯝꯕꯗꯤ ꯏꯁꯤꯡꯒꯤ ꯂꯥꯟꯒꯤ ꯀꯥꯡꯂꯣꯟꯁꯤꯡ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯕ ꯃꯤꯁꯛꯅꯤ꯫ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯂꯥꯟ ꯄꯨꯝꯕ ꯃꯥꯏ ꯄꯥꯛꯂꯛꯄꯅꯤ꯫ ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏꯗꯕꯅ ꯃꯍꯥꯛꯄꯨ ꯌꯥꯎꯍꯟꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯏꯅꯤꯡꯊꯧ꯫ ꯏꯄꯨꯒꯤ ꯋꯥꯐꯝꯗꯨ ꯂꯧꯁꯤꯟꯖꯔꯦ꯫ ꯊꯕꯛꯁꯤꯡꯁꯤ ꯄꯥꯡꯊꯣꯛꯅꯕ ꯇꯧꯖꯔꯒꯦ꯫ ꯏꯄꯨꯍꯣꯏꯁꯨ ꯏꯄꯨꯍꯣꯏꯒꯤ ꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯗ ꯈꯦꯂꯩ ꯅꯣꯡꯂꯦꯟꯈꯣꯝꯕꯕꯨ ꯃꯥꯒꯤ ꯂꯣꯏ ꯊꯥꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯧꯔꯨꯅꯕ ꯌꯥꯊꯪ ꯄꯤꯈꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯈꯦꯂꯩ ꯅꯣꯡꯂꯦꯟꯈꯣꯝꯕꯕꯨ ꯂꯧꯔꯨꯅꯕ ꯁꯒꯣꯜ ꯊꯧꯗꯨꯅ ꯈꯣꯡꯁꯥꯟꯈꯤ꯫ ꯄꯥꯠꯌꯥꯏꯗ ꯏꯁꯩ ꯁꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯟꯅꯔꯝꯕ ꯑꯗꯨ ꯄꯥꯠꯌꯥꯏꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯄꯥꯠ ꯁꯤꯟꯕ ꯊꯨꯡꯅ ꯈꯣꯟꯊꯥꯡ ꯑꯣꯏꯅ ꯇꯥꯟꯅꯔꯛꯄꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯅꯤꯡꯊꯧꯗ ꯂꯥꯛꯇꯨꯅ ꯋꯥꯀꯠꯂꯝꯃꯤ꯫ ꯈꯨꯟꯖꯥ ꯑꯃꯅ, ꯏꯅꯤꯡꯊꯧ, ꯃꯁꯤꯗꯤ ꯈꯣꯌꯨꯝ ꯑꯣꯏꯕ ꯃꯍꯥꯛ ꯃꯥꯜꯂꯛꯇ꯭ꯔꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯈꯣꯟꯊꯥꯡ ꯌꯩꯔꯛꯄꯗ ꯄꯥꯠꯀꯤ ꯏꯁꯤꯡꯁꯨ ꯏꯊꯛ ꯏꯄꯣꯝ ꯂꯥꯛꯄ ꯍꯧꯏ꯫ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯏꯅꯤꯡꯊꯧ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯃꯥꯏꯆꯧ ꯑꯍꯜꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯍꯟꯕꯗ ꯄꯥꯠꯇ ꯏꯁꯩ ꯁꯛꯂꯤꯕꯗꯨ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯅꯠꯇꯦ, ꯃꯣꯏꯅ ꯍꯥꯟꯅ ꯈꯜꯂꯨꯔꯤꯕꯗꯨ ꯂꯥꯜꯂꯤ, ꯏꯁꯩ ꯍꯦꯛ ꯍꯦꯛ ꯁꯛꯂꯤꯕꯗꯨ ꯂꯨꯞꯈ꯭ꯔꯕ ꯈꯨꯜ ꯑꯗꯨꯒꯤ ꯀꯨꯂꯥꯛꯄꯤꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯈꯣꯏ ꯄꯨꯝꯕ ꯀꯨꯂꯥꯛꯄꯤꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄ ꯑꯗꯨꯗ ꯉꯛꯅꯔꯝꯃꯤ꯫ ꯀꯨꯂꯥꯛꯄꯤ ꯑꯗꯨꯗꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯊꯥꯖꯅꯕꯅꯤ, ꯅꯠꯇ꯭ꯔꯒ ꯈꯨꯂꯥꯛꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯂ ꯍꯥꯏꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯏꯁꯩ ꯍꯦꯛ ꯍꯦꯛ ꯁꯛꯂꯛꯂꯤꯕ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯗ ꯆꯩꯊꯦꯡ ꯄꯤꯅꯕꯔꯥ? ꯏꯁꯤꯡꯗ ꯂꯩꯔꯤꯕ ꯉꯥꯑꯣꯏ ꯃꯤꯑꯣꯏ ꯇꯧꯕꯁꯤꯡ ꯑꯗꯨꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯛꯀꯗꯧꯔꯦ ꯄꯥꯎꯖꯦꯜ ꯄꯤꯔꯤꯕꯔꯥ? ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯤꯡꯊꯧꯁꯨ ꯃꯥꯏꯆꯧꯁꯨ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯋꯥꯈꯜ ꯇꯥꯔꯝꯗꯦ꯫ ꯈꯦꯂꯩ ꯅꯣꯡꯂꯦꯟꯈꯣꯝꯕ ꯂꯧꯔꯨꯅꯕ ꯆꯠꯈꯤꯕꯁꯤꯡ ꯑꯗꯨ ꯁꯨꯛꯂꯕ ꯎꯃꯪ ꯑꯃꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯇꯞꯅ ꯆꯠꯂꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯎꯃꯪ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯆꯠꯂꯤ꯫ ꯎꯃꯪ ꯑꯗꯨꯗꯅꯤ ꯈꯦꯂꯩ ꯅꯣꯡꯂꯦꯟꯈꯣꯝꯕꯕꯨ ꯂꯣꯏ ꯊꯥꯈꯤꯕ ꯑꯗꯨ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯁꯣꯝ ꯂꯥꯛꯄꯗ ꯎꯊꯛꯇ ꯎꯔꯤ ꯋꯥꯔꯤꯅ ꯁꯧꯗꯨꯅ ꯍꯧꯔꯤꯕꯗꯨ ꯃꯤ ꯑꯃꯅ ꯆꯣꯡ ꯆꯣꯡꯗꯨꯅ ꯆꯠꯈꯤ꯫ ꯃꯤꯑꯣꯏ ꯑꯗꯨ ꯃꯁꯥ ꯄꯨꯝꯕ ꯀꯣꯛꯇꯒꯤ ꯐꯤꯅ ꯀꯨꯞꯄꯤ꯫ ꯃꯗꯨꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯈꯨꯠꯂꯥꯏ ꯁꯠꯇꯣꯛꯅꯗꯨꯅ ꯎꯊꯛꯇ ꯆꯣꯡ ꯆꯣꯡꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯤ ꯑꯗꯨꯕꯨ ꯇꯥꯟꯅꯩ꯫ ꯃꯤ ꯑꯗꯨꯅ ꯆꯣꯡꯊꯔꯛꯂꯒ ꯂꯥꯟꯃꯤ ꯑꯃ ꯁꯒꯣꯜꯗꯒꯤ ꯆꯤꯡꯊꯔꯒ ꯊꯥꯡꯅ ꯊꯤꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃꯅ, ꯅꯍꯥꯛ ꯈꯦꯂꯩ ꯅꯣꯡꯂꯦꯟꯈꯣꯝꯕ ꯅꯠꯇ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯈꯦꯂꯩ ꯅꯣꯡꯂꯦꯟꯈꯣꯝꯕꯅ ꯃꯥꯒꯤ ꯊꯥꯡ ꯑꯗꯨ ꯍꯥꯏꯊꯔꯒ ꯍꯧꯒꯠꯂꯛꯇꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯛꯇꯨꯅ ꯃꯥꯒꯤ ꯀꯣꯛ ꯈꯨꯝꯂꯤꯕ ꯐꯤ ꯑꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯂꯥꯟꯃꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯅꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯁꯣꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯈꯦꯂꯩ ꯅꯣꯡꯂꯦꯟꯈꯣꯝꯕꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯈꯦꯂꯩ ꯅꯣꯡꯂꯦꯟꯈꯣꯝꯕ ꯌꯥꯝꯅ ꯅꯨꯡꯅꯥꯡꯕ ꯄꯣꯛꯏ꯫ ꯃꯍꯥꯛ ꯅꯤꯡꯊꯧꯕꯨꯗꯤ ꯌꯥꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯂꯩꯄꯥꯛꯀꯤ ꯃꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯈꯜꯂꯒ ꯀꯣꯅꯨꯡꯗ ꯍꯜꯂꯁꯤ ꯍꯥꯏꯕ ꯌꯥꯔꯛꯏ꯫ ꯈꯦꯂꯩ ꯅꯣꯡꯂꯦꯟꯈꯣꯝꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯈꯟꯗꯨꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯃꯥꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯒ ꯍꯜꯂꯛꯄꯗ ꯃꯤꯌꯥꯝꯅ ꯌꯦꯡꯅꯈꯤ꯫ ꯑꯁꯨꯝꯅ ꯈꯦꯂꯩ ꯅꯣꯡꯂꯦꯟꯈꯣꯝꯕꯅ ꯄꯥꯠ ꯑꯗꯨꯗ ꯆꯠꯇꯨꯅ ꯉꯥꯑꯣꯏ ꯃꯤꯑꯣꯏ ꯇꯧꯕ ꯖꯤꯕꯁꯤꯡ ꯑꯗꯨꯒ ꯃꯥꯌꯣꯛꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯃꯥꯏꯆꯧꯁꯤꯡꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯈꯦꯂꯩ ꯅꯣꯡꯂꯦꯟꯈꯣꯝꯕꯅ
ꯀꯣꯅꯨꯡꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯄꯥꯜꯗ ꯑꯍꯤꯡ ꯆꯨꯞꯄ ꯄꯥꯈꯪꯕꯕꯨ ꯏꯔꯥꯠꯆꯗꯨꯅ ꯄꯥꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯖꯤꯕꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯅꯕ ꯈꯨꯠꯂꯥꯏ ꯅꯤꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯊꯥꯡ ꯑꯃꯒ ꯇꯥ ꯑꯃꯒ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯈꯤ꯫ ꯊꯥꯡ ꯇꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯈꯦꯂꯩ ꯅꯣꯡꯂꯦꯟ ꯈꯣꯝꯕ ꯑꯃꯗꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯏꯁꯤꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯄꯥꯠ ꯑꯗꯨꯗ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯛꯄ ꯍꯧꯏ꯫ ꯍꯤꯌꯥꯡ ꯍꯤꯔꯦꯜ ꯑꯆꯧꯕ 3ꯒ ꯂꯥꯟꯃꯤꯁꯤꯡ ꯇꯣꯡꯕ ꯍꯤ ꯄꯤꯛꯇꯛ ꯇꯧꯕ 10ꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥꯡ ꯊꯥꯔꯤꯕ ꯍꯤꯌꯥꯡ ꯍꯤꯔꯦꯜ ꯑꯗꯨꯗ ꯈꯦꯂꯩ ꯅꯣꯡꯂꯦꯟ ꯈꯣꯝꯕꯒ ꯂꯥꯟꯃꯤ ꯈꯔꯒ ꯇꯣꯡꯉꯤ, ꯑꯗꯨꯒ ꯑꯅꯤꯗꯨꯅ ꯅꯤꯡꯊꯧ, ꯑꯇꯩ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯃꯗꯤ ꯃꯥꯏꯆꯧ ꯈꯔ ꯇꯣꯡꯉꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯄꯥꯠꯌꯥꯏ ꯑꯗꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯏꯁꯩ ꯁꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯅ ꯇꯥꯔꯛꯏ, ꯈꯣꯟꯊꯥꯡ ꯑꯣꯏꯅꯁꯨ ꯍꯧꯅ ꯇꯥꯔꯛꯏ, ꯃꯁꯤꯗꯒꯤ ꯂꯩꯆꯤꯜꯁꯨ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯑꯌꯨꯛꯅꯤ, ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯨꯝꯅ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯈꯦꯂꯩ ꯅꯣꯡꯂꯦꯟ ꯈꯣꯝꯕꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ "ꯂꯥꯟꯃꯤꯁꯥ, ꯁꯦꯝ ꯁꯥꯎ"꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯈꯨꯠꯂꯥꯏ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯥꯏꯆꯧꯁꯤꯡ ꯑꯗꯨꯁꯨ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯃꯁꯤꯗꯤ ꯍꯥꯏꯅ ꯉꯥꯡꯅꯩ꯫ ꯏꯁꯩ ꯁꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯦꯞꯈ꯭ꯔꯦ, ꯇꯥꯈꯤꯗ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯆꯤꯜꯁꯤꯡ ꯑꯗꯨ ꯈꯔ ꯈꯔ ꯍꯥꯏꯗꯣꯔꯛꯄꯗ ꯉꯥꯑꯣꯏ ꯃꯤꯑꯣꯏ ꯇꯧꯕ ꯖꯤꯕꯁꯤꯡ ꯑꯗꯨ ꯈꯦꯂꯩ ꯅꯣꯡꯂꯦꯟ ꯈꯣꯝꯕ ꯍꯣꯏꯒꯤ ꯃꯥꯡꯗ ꯏꯁꯤꯡꯗ ꯇꯥꯎꯗꯨꯅ ꯃꯈꯨꯠꯇ ꯂꯣꯡꯁꯤꯡ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯄꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯥꯏꯆꯧꯁꯤꯡꯗꯨ ꯑꯗꯨꯛ ꯌꯥꯝꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯉꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯏꯆꯧ ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤ ꯈꯨꯗꯣꯝꯕꯤꯗ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯜꯂꯒ ꯊꯥꯡꯅ ꯀꯛꯄꯒꯨꯝꯅ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯇꯝꯊꯤꯔꯕ ꯖꯤꯕꯁꯤꯡ ꯑꯗꯨꯕꯨ ꯈꯨꯗꯣꯝꯕꯤꯅ ꯀꯛꯇꯨꯅ ꯖꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥꯡꯒꯜ ꯃꯇꯤꯛ ꯈꯔ ꯃꯈꯩ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯖꯤꯕꯁꯤꯡ ꯑꯗꯨ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯂꯥꯟ ꯁꯣꯛꯅꯕ ꯍꯧꯈꯤ꯫ ꯖꯤꯕꯁꯤꯡ ꯑꯗꯨ ꯂꯥꯟꯃꯤꯁꯤꯡꯅ ꯏꯁꯤꯡꯗ ꯆꯦꯟꯊꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯈꯦꯂꯩ ꯅꯣꯡꯂꯦꯟ ꯈꯣꯝꯕꯅ ꯄꯥꯏꯈꯣꯝꯕꯅ ꯄꯤꯔꯛꯄ ꯃꯥꯒꯤ ꯊꯥꯡ ꯇꯥ ꯑꯗꯨꯅ ꯉꯥꯑꯣꯏ ꯃꯤꯑꯣꯏ ꯇꯧꯕ ꯖꯤꯕꯁꯤꯡ ꯑꯗꯨ ꯍꯥꯠꯊꯔꯛꯏ꯫ ꯃꯄꯥꯡꯒꯜꯁꯨ ꯈꯔ ꯃꯈꯩ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯥꯌꯣꯛꯅꯕꯗ ꯌꯥꯝꯅ ꯋꯥꯕꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯤꯡꯗ ꯂꯥꯟꯃꯤ ꯈꯔꯅ ꯉꯥꯛꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯈꯦꯂꯩ ꯅꯣꯡꯂꯦꯟ ꯈꯣꯝꯕꯅ ꯏꯁꯤꯡꯗ ꯏꯔꯣꯏꯗꯨꯅ ꯑꯃꯗꯤ ꯏꯔꯨꯞꯇꯨꯅ ꯃꯥꯒꯤ ꯊꯥꯡ ꯇꯥꯒꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥꯑꯣꯏ ꯃꯤꯑꯣꯏ ꯇꯧꯕ ꯖꯤꯕꯁꯤꯡ ꯑꯗꯨ ꯀꯌꯥ ꯑꯃ ꯍꯥꯠꯂꯦ꯫ ꯑꯔꯣꯏꯕꯗ ꯈꯦꯂꯩ ꯅꯣꯡꯂꯦꯟ ꯈꯣꯝꯕꯒ ꯈꯨꯂꯥꯛꯄ ꯑꯗꯨꯒ ꯊꯦꯡꯅꯈꯤ꯫ ꯈꯦꯂꯩ ꯅꯣꯡꯂꯦꯟ ꯈꯣꯝꯕꯒ ꯈꯨꯂꯥꯛꯄ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯕ ꯂꯝꯕꯥ ꯄꯥꯅꯈꯤ꯫ ꯏꯁꯤꯡ ꯏꯌꯥꯏ ꯑꯃꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯑꯀꯟꯕ ꯂꯝꯕꯥ ꯄꯥꯅꯈꯤ꯫ ꯈꯦꯂꯩ ꯅꯣꯡꯂꯦꯟ ꯈꯣꯝꯕꯒꯤ ꯇꯥꯒ ꯈꯨꯂꯥꯛꯄ ꯑꯗꯨꯒꯤ ꯂꯣꯡꯒ ꯂꯥꯟ ꯊꯦꯡꯅꯈꯤ꯫ ꯈꯦꯂꯩ ꯅꯣꯡꯂꯦꯟ ꯈꯣꯝꯕꯒꯤ ꯇꯥꯅ ꯈꯨꯂꯥꯛꯄ ꯑꯗꯨꯒꯤ ꯊꯕꯥꯛꯇ ꯊꯤꯜꯂꯤ, ꯑꯗꯨꯒ ꯃꯥꯒꯤ ꯊꯥꯡꯅ ꯈꯨꯂꯥꯛꯄ ꯑꯗꯨꯒꯤ ꯂꯨꯔꯦꯜ ꯀꯛꯊꯠꯂꯝꯃꯤ꯫ ꯈꯦꯂꯩ ꯅꯣꯡꯂꯦꯟ ꯈꯣꯝꯕꯅ ꯈꯨꯂꯥꯛꯄ ꯑꯗꯨꯒꯤ ꯂꯨꯔꯦꯜ ꯑꯗꯨ ꯃꯁꯝꯗ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯐꯨꯝꯗꯤ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯨꯔꯦꯜ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯌꯥꯝꯗ ꯎꯠꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯇꯩ ꯂꯩꯍꯧꯔꯤꯕ ꯖꯤꯕ ꯈꯔ ꯑꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯊꯨꯅ ꯆꯪꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯏꯆꯧ ꯑꯍꯜ ꯑꯗꯨꯅ ꯃꯣꯏꯒꯤ ꯍꯤ ꯑꯗꯨ ꯐꯨꯝꯗꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯍꯣꯟꯖꯤꯜꯂꯨ ꯍꯥꯏꯗꯨꯅ ꯍꯣꯟꯖꯤꯜꯂꯒ ꯃꯈꯨꯠꯇ ꯊꯥꯡ ꯑꯃꯒ ꯆꯨꯡꯒꯣꯏ ꯑꯃꯒ パꯏꯗꯨꯅ ꯐꯨꯝꯗꯤꯗ ꯀꯨꯝꯊꯔꯒ ꯊꯦꯡꯀꯧ ꯆꯣꯡꯈꯤ꯫ ꯊꯦꯡꯀꯧ ꯆꯣꯡꯂꯛꯄꯗꯒꯤ ꯑꯈꯥꯛ ꯑꯔꯥꯎ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯠꯌꯥꯏ ꯑꯗꯨꯗ ꯕ꯭ꯔꯖ ꯇꯥꯔꯛꯇꯨꯅ ꯄꯥꯠꯀꯤ ꯏꯁꯤꯡ ꯑꯗꯨ ꯃꯌꯥꯏ ꯈꯥꯏꯔꯛꯇꯨꯅ ꯃꯁꯥꯒꯤ ꯄꯥꯠ ꯑꯣꯏꯖꯕꯔꯣꯝꯗ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯇꯞꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯏꯁꯤꯡꯁꯤꯡ ꯍꯥꯏꯗꯣꯛꯇꯨꯅ ꯆꯦꯟꯊꯈꯤꯕ ꯑꯗꯨ ꯅꯤꯡꯊꯧ, ꯈꯦꯂꯩ ꯅꯣꯡꯂꯦꯟ ꯈꯣꯝꯕ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯅ ꯇꯣꯡꯂꯤꯕ ꯍꯤꯁꯤꯡ ꯑꯗꯨꯁꯨ ꯏꯁꯤꯡꯅ ꯇꯞꯅ ꯄꯨꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯏꯔꯣꯜꯅꯨꯡꯗ ꯆꯍꯤ 100ꯃꯨꯛ ꯂꯩꯔꯨꯔꯕ ꯈꯨꯜ ꯑꯗꯨ ꯏꯁꯤꯡ ꯀꯪꯊꯈꯤꯗꯨꯅ ꯎꯔꯛꯂꯦ꯫ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯃꯁꯥꯒꯤ ꯄꯥꯠꯇ ꯆꯦꯟꯊꯈꯤꯗꯨꯅ ꯈꯨꯜ ꯑꯗꯨ ꯄꯨꯔꯥ ꯏꯁꯤꯡ ꯀꯪꯈ꯭ꯔꯦ꯫ ꯅꯨꯡꯁꯥꯁꯨ ꯁꯥꯗꯣꯔꯛꯂꯦ꯫ ꯉꯥꯑꯣꯏ ꯃꯤꯑꯣꯏ ꯇꯧꯕ ꯈꯔ ꯏꯁꯤꯡ ꯀꯪꯈꯤꯕꯗꯒꯤ ꯂꯩꯄꯥꯛꯇ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯏꯆꯝ ꯆꯝꯕ ꯃꯤꯗ ꯃꯊꯟꯇ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯈꯦꯂꯩ ꯅꯣꯡꯂꯦꯟ ꯈꯣꯝꯕ ꯍꯣꯏ ꯍꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯈꯨꯜ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯆꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯌꯦꯡꯂꯤꯉꯩ ꯑꯗꯨꯗ ꯌꯨꯝ ꯑꯇꯦꯛꯄ ꯑꯃꯒꯤ ꯅꯥꯀꯟꯗ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯕꯤꯒꯨꯝꯅ ꯃꯁꯛ ꯃꯑꯣꯡ ꯇꯧꯕꯤ ꯁꯅꯥ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄꯤ ꯑꯃ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯈꯣꯌꯨꯝ ꯃꯥꯟꯕꯤ ꯑꯗꯨꯅ ꯂꯩꯄꯥꯛꯇꯒꯤ ꯂꯩꯈꯣꯝ ꯈꯔ ꯄꯥꯏꯈꯠꯂꯛꯂꯒ ꯂꯩꯄꯥꯛꯇꯨꯗ ꯃꯆꯤꯟꯅ ꯐꯨ ꯍꯥꯏꯅ ꯀꯥꯝꯂꯒ
ꯆꯥꯏꯊꯣꯔꯛꯄꯗ ꯅꯥꯄꯤ ꯎ ꯋꯥ ꯀꯌꯥ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯥꯏꯁꯪ ꯑꯃꯁꯨ ꯂꯩꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯈꯣꯌꯨꯝ ꯃꯥꯟꯕꯤ ꯅꯨꯄꯤ ꯑꯗꯨ ꯈꯦꯂꯩ ꯅꯣꯡꯂꯦꯟ ꯈꯣꯝꯕ ꯑꯃꯗꯤ ꯅꯤꯡꯊꯧ ꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯂꯥꯏꯁꯪ ꯑꯗꯨꯗ ꯃꯩꯉꯥꯜ ꯑꯣꯏꯅ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯗꯨꯒꯨꯝꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯈꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯥꯟꯗꯨꯅ ꯂꯩꯈꯤ꯫ ꯈꯦꯂꯩ ꯅꯣꯡꯂꯦꯟ ꯈꯣꯝꯕꯁꯨ ꯈꯨꯜ ꯑꯗꯨꯗ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯈꯤ꯫